ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯊꯣꯏꯗꯤꯡ ꯁꯥꯕ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯦ ꯑꯩꯁꯦ ꯉꯁꯤ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯇꯧꯕ ꯂꯩꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯤ ꯇꯧꯕꯗꯤ ꯍꯩꯔꯔꯣꯏꯅ ꯁꯤ ꯈꯛꯇꯪ ꯇꯧꯕꯤꯔꯝꯃꯒ ꯃꯣꯏꯗ ꯑꯣꯏꯅ ꯊꯕꯛꯁꯦ ꯁꯤꯟꯅꯔꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯥꯏꯇꯦꯝ ꯈꯔꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯑꯁꯣꯏꯕ ꯀꯩꯀꯩ ꯑꯃ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯑꯗꯒꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗ ꯀꯔꯤ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝꯒꯗꯤ ꯅꯨꯡꯁꯤꯕꯤꯔꯗꯤ ꯚꯤꯗꯤꯑꯣ ꯂꯥꯏꯛ ꯑꯦꯟ ꯀꯃꯦꯟ ꯑꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯃꯄꯥꯟꯂꯣꯝꯒꯤ ꯄꯣꯠꯀꯤ ꯃꯍꯨꯠꯇ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯄꯣꯠꯊꯣꯛ ꯈꯔꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯖꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯣꯠꯅꯖꯕꯅꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩꯕꯨ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯍꯟꯕꯤꯌꯣꯅ ꯃꯌꯥꯝꯗꯒꯤ ꯅꯤꯖꯔꯤ ꯑꯕꯦꯝꯃ ꯁꯤꯒꯤ ꯊꯣꯏꯗꯤꯡꯁꯤꯗꯤꯀꯣ ꯆꯤꯅꯤꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯄꯣꯠ ꯌꯥꯝ ꯌꯥꯝꯃꯦ ꯊꯣꯏꯗꯤꯡ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗꯤ ꯆꯦꯈꯥꯎꯗ ꯂꯩꯒꯤꯗꯥꯏ ꯑꯉꯧꯕ ꯂꯩꯒꯤꯗꯥꯏ ꯑꯗꯨ ꯈꯔ ꯍꯥꯞꯄꯣꯔꯂꯣ ꯆꯤꯅꯤꯅ ꯍꯦꯟꯅ ꯅꯝꯃꯗꯤ ꯁꯥꯕ ꯌꯥꯗꯦꯕꯀꯣ ꯄꯣꯠꯇꯣ ꯑꯗꯨꯗ ꯑꯉꯧꯕ꯭ꯔꯥ ꯉꯧꯗꯕ ꯉꯁꯥꯏ ꯑꯇꯩ ꯂꯩꯒꯤꯗꯥꯏꯅꯦ ꯊꯣꯏꯗꯤꯡꯁꯦ ꯌꯥꯝ ꯍꯥꯎꯅꯤ ꯃꯌꯥꯝ ꯆꯥꯕ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯑꯩꯅꯅꯦ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯗꯤ ꯀꯦꯃꯤꯀꯦꯜꯒꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯃꯌꯥꯝꯅ ꯆꯥꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗ ꯈꯪꯗꯦ ꯑꯍꯟꯗ ꯈꯪꯗꯦ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯄꯣꯠꯇꯤ ꯀꯔꯤꯝꯇ ꯌꯥꯎꯖꯗꯦ ꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯃꯌꯥꯝꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯁꯤꯒꯤ ꯗꯁꯥ ꯇꯧꯖꯩ ꯃꯌꯥꯝꯗ ꯊꯣꯏꯗꯤꯡ ꯍꯥꯞꯄꯣ ꯑꯗꯨ ꯉꯧꯕ꯭ꯔꯥ ꯉꯧꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯊꯣꯏꯗꯤꯡꯗꯣ ꯁꯥꯕ ꯍꯧꯔꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯅꯦ ꯊꯣꯏꯗꯤꯡ ꯁꯥꯕꯁꯤꯗꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯒ꯭ꯂꯣꯞ ꯍꯥꯞꯄ ꯌꯥꯗꯕꯅꯤꯅ ꯃꯁꯤꯒꯤꯗꯤ ꯒ꯭ꯂꯣꯞ ꯍꯥꯞꯄ ꯇꯉꯥꯏ ꯐꯗꯕ ꯍꯩꯒꯨꯝꯕ ꯑꯥꯏꯇꯦꯝ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯒ꯭ꯂꯣꯞ ꯁꯤꯖꯤꯟꯅꯩ ꯆꯤꯅꯤꯒꯤ ꯄꯣꯠꯆꯩ ꯁꯨꯃꯥꯏꯅ ꯁꯥꯕ ꯀꯥꯟꯗꯗꯤ ꯒ꯭ꯂꯣꯞ ꯍꯥꯞꯄꯗꯣ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯑꯣꯏꯕꯅꯤꯅ ꯁꯧꯗꯣꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯃꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯍꯦꯟ ꯒ꯭ꯂꯣꯞ ꯁꯤꯖꯤꯟꯅꯔꯔꯣꯏ ꯃꯌꯥꯝꯗ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯏꯗꯤꯡꯗꯣ ꯁꯥꯕ ꯍꯧꯔꯁꯤꯀꯣ ꯑꯕꯦꯝꯃ ꯍꯧꯔꯁꯤ ꯆꯤꯆꯦ ꯊꯣꯏꯗꯤꯡ ꯃꯇꯨꯝ ꯇꯥꯕ ꯍꯧꯔꯦ ꯊꯣꯏꯗꯤꯡꯁꯦ ꯀꯦꯃꯦꯔꯥꯗꯗꯤ ꯃꯨꯅ ꯎꯏꯌꯦ ꯁꯤ ꯃꯨꯁꯤꯠ ꯃꯨꯕ ꯅꯠꯇꯦꯀꯣ ꯆꯥꯕꯗ ꯀꯩꯁꯨ ꯈꯥꯗꯦ ꯀꯦꯃꯦꯔꯥꯁꯤꯗꯗꯤ ꯃꯨꯅ ꯇꯥꯔꯦ ꯊꯣꯏꯗꯤꯡꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯋꯥ ꯈꯔ ꯍꯥꯏꯔꯣ ꯃꯌꯥꯝꯗ ꯑꯩꯁꯦ ꯌꯥꯏꯌꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯇꯧꯕ ꯂꯩꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯊꯕꯛꯁꯦ ꯃꯍꯨꯠ ꯁꯤꯟꯅꯔꯝꯃꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒ ꯃꯂꯥ ꯍꯦꯃꯥꯡꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯌꯣꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯣꯛꯅꯕꯤꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯕꯤꯒꯅꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯒ ꯆꯤꯆꯦ ꯅꯪꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯄꯣꯠ ꯑꯣꯏꯕꯒꯤ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯦꯀꯣ ꯁꯤꯃꯗꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ